Manipuri News Reader की channel की वीडियो अमता अपडेट तौजगे ngasi ayu angan phong base phong January की tang kun gom doida paw masakhaina pijarake apokpa mapana phamlana bikhre tab yamna hangoiningai oiba thagdo amada chai nipan khakta ngai ri nupi masa ama hek apokpa mapana phamlana bikhre wokhalapadagi mapa adu police na phare hairi press na phangwa paw thagdo adu Imphal West District की manung sanma mafam amada thokibane masanupi bu phamlana bikhre haina maral siwdagi police na pharaba nupa adu sei kunga panchure khanabadagi nupa asigi loina amadi nupi masa adugi mama mapamda lekhi nupi masa aduna mapaga laminauki mama unaba lakpada nupi masa aduna paw tambadagi mama na complain tawbadagi nupa adu Imphal West Police Station na ngarang phagatlaga ngasi Session Judge Imphal West ta puthoklaba matung numit humni police custody riman pikre hairi aduga atoppa maruiba paw mana bohr gi mapa amasum kainiya gi mama sien kibdagi Luhongba kaire Gujarat ki Surat luhonggadabagi thorang tawduna laidiba bohr gi mapa ga kainiya gi mama ga sien kibdagi Luhongba kaire hairi agency ki pawna hai January gi 10 dagi hauna makhoi ani thiba khangduna lairakhiba maramna police ta complaint file tawrkhibane mari mata amana phongdorakpagi matung ina bohr oigadoriba nupa dugi mapa ga kainiya oigadoriba nupi adugi mama ga angang oiringari ga hauna laikai amada puna laiminarakpani nupi adu mayum pankraba matungda makhoi ani lapthokna khibane matam kuirabagi tungda masa pinaduna luhongbagi matam thanaraba matungda makhoi ani sen khibani hairi February gi ani suba sayol luhongna ba thorang tawringeda bohr gi mapa ga kainiya gi mama ga sen khibana maram oiraga imung manunggi miyoi sing ikaiba nang hore haina luhongga dawribi kainiya gi mapa na agency ta phungdokhi haina su pawsina makatana phungdorakli